ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯄꯤꯌꯔ ꯀꯣꯞꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯌꯨꯅꯤꯠꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠ ꯊꯣꯛꯅꯕꯗꯒꯤ ꯂꯥꯜꯍꯧꯕ 10 ꯁꯤꯈ꯭ꯔꯦ꯫ Indus Water Treaty ꯊꯤꯡꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯗ ꯇꯛꯁꯤꯜꯂꯛꯈ꯭ꯔꯦ꯫ Northeast Windona Sandok Minimidangi Pau Ming Tabiriba Singbu Jen Mavana Kurumjari, Hausi Pau Sandona Pisari. Chandel District 𝐶𝐄𝐲 New Samdal Kulganaknaba Indo-Myanmar border da Spear Kovski Makadaleiba, Assam Rifles Unit na Operation Chatabada Kutuknabadagi, Lalhoba Tara Sikre Hari. Paugilikun Namagi Matung Ina Assam Rifles na Megitang Tara Marida Tiva Homagi Tavak Jataringe Charakta. lalhoba singna nomai kapsilakpadagi Assam Rifles na khut handuna nomai kapnabagi thaudokta lalhoba 10 sikibaga loina khutsu khulai kaya fakat pangamki hari thaudok adagi makha tana thiba hombagi thabak chathaba leptri haina Indian Army ge Eastern Command na thadrokpa pau asina makhatari Indus Water Treaty ꯊꯤꯡꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯗ ꯇꯛꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ Water Treaty Resources Ministryꯒꯤ Secretary Said Ali Murtazana Indiaꯒꯤ Jal Shakti Ministry Secretary Devashree Mukherjeeꯗ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯃꯗ ꯏꯟꯗꯤꯌꯥꯅ Indus Water Treaty IWT ꯊꯤꯡꯖꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯕ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ Ministry of External Affairsꯗ ꯑꯃꯨꯛ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯪ ꯀꯨꯝꯖꯥ 1950ꯒꯤ ꯇ꯭ꯔꯤꯇꯤꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯇꯨꯔꯦꯜ 6ꯄꯨ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ ꯆꯦꯔꯣꯜ ꯑꯗꯨꯗ Indus Water Treaty ꯊꯤꯡꯖꯤꯟꯈꯤꯕꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯀꯣꯅꯣꯃꯤꯗ ꯁꯣꯛꯍꯟꯕꯁꯤꯡ ꯄꯜꯂꯛꯈꯤ ꯍꯥꯏꯔꯤ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯅ ꯋꯥꯐꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯤ ꯄꯟꯕ ꯌꯥꯏ Indus Water Treaty ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯨꯡ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯦꯟꯇꯔꯅ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯇꯤ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯀꯛꯈꯤꯕꯅꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯂꯨꯆꯤꯡꯕ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯉꯔꯥꯡ ꯐꯝꯈꯤꯕ ꯃꯤꯐꯝꯗ ꯈꯟꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯕꯤꯖꯦꯄꯤꯒꯤ ꯑꯣꯅꯔꯦꯕꯜ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯂꯤ ꯕꯤꯖꯦꯄꯤꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯄꯥꯝꯕꯒꯤ ꯏꯍꯨꯜ ꯐꯥꯎꯔꯤꯕꯁꯤꯡ ꯕꯤꯖꯦꯄꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯈꯪꯉꯤ ꯁꯦꯟꯇꯔꯅꯁꯨ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯊꯨꯕꯗ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯀꯝꯗꯧꯅ ꯂꯩꯍꯟꯒꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥ 3 PR ꯊꯝꯂꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯗꯨꯗ ꯈꯟꯅꯈꯤꯕꯅꯤ ꯃꯗꯨꯗ ꯕꯤꯖꯦꯄꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯂꯨꯆꯤꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯟꯅꯕ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯈꯟꯕ ꯃꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯕꯤꯖꯦꯄꯤꯒꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯂꯩꯔꯤꯕ ꯏꯍꯨꯜ ꯑꯩꯈꯣꯏ ꯐꯖꯅ ꯈꯪꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯦꯟꯇꯔꯅꯁꯨ ꯑꯗꯨꯝ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯇꯧꯕꯇꯕꯨ ꯑꯗꯨꯒꯨꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯌꯥꯅꯅꯕꯒꯤ ꯀꯟꯗ꯭ꯌꯨꯁꯤꯚ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯕ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯥꯏꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯄ꯭ꯔꯖꯥꯒꯤ ꯄꯥꯝꯃꯤꯕ ꯑꯗꯒꯤ IDPsꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯁꯦꯟꯇꯔꯅ ꯀꯟꯅ ꯑꯩꯈꯣꯏ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒ ꯑꯩꯈꯣꯏ ꯄꯤꯁ ꯄꯨꯔꯛꯅꯕꯅꯆꯤꯡꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒꯤ ꯂꯤꯗꯔ ꯈꯟꯕꯒꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯉꯔꯥꯡꯒꯤꯗꯨꯗ ꯑꯝꯇ ꯈꯟꯅꯈꯤꯕ ꯂꯩꯇꯦ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯦꯝꯗꯣꯛ
𝐶𝐢𝐯 Village Volunteer Eastern Zone 𝐾𝐍𝐕 𝐁𝐫𝐷 Organization amana ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯗ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯀꯨꯀꯤꯅ ꯇꯥꯕ ꯈꯨꯜ ꯐꯥꯎꯗꯨꯅ ꯂꯥꯛꯇꯅꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯆꯥꯏꯊꯣꯔꯛꯂꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯗꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯐꯥꯎꯗꯅꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯑꯃꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯄꯣꯁꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯗ ꯌꯦꯡꯕ ꯂꯥꯛꯄ ꯑꯀꯛꯅꯕ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯎꯈ꯭ꯔꯨꯜꯒꯤ ꯂꯝꯗ ꯀꯨꯀꯤꯂꯦꯟꯅꯤ ꯍꯥꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯎꯈ꯭ꯔꯨꯜꯒꯤ ꯂꯝ ꯏꯟꯆꯤꯁ ꯑꯃ ꯐꯥꯎꯕ ꯂꯩꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ NSCN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤꯖꯣ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯗ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤꯒ ꯌꯥꯅꯗꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯀꯨꯀꯤ ꯇꯥꯕ ꯈꯨꯜ ꯐꯥꯎꯔꯒ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯜꯂꯛꯄꯅꯤ꯫ NSCN-IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯣꯏ, KZVVEZꯒꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯇꯝꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧ ꯄꯨꯕꯒꯤ ꯇꯥꯝ ꯆꯍꯤ 5ꯅꯤ ꯍꯥꯏꯅ MPCCꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯁꯨꯡ TV ꯆꯦꯅꯦꯜ ꯈꯔꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧ ꯄꯨꯕꯒꯤ ꯇꯥꯝ ꯑꯁꯤ ꯆꯍꯤ 3ꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ 34ꯁꯨꯕ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ 2010 ꯑꯃꯗꯤ 85 ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟ 2023ꯗ ꯑꯦꯃꯦꯟ ꯑꯃꯗꯤ ꯑꯦꯄ꯭ꯔꯨꯚ ꯇꯧꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ ꯑꯦꯟ ꯔꯨꯜ ꯑꯥꯔꯇꯤꯀꯜ 6 ꯀ꯭ꯂꯣꯖ 1ꯒꯤ ꯃꯈꯥꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯇꯥꯝ ꯑꯁꯤ ꯆꯍꯤ 5ꯅꯤ ꯍꯥꯏꯅ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟ ꯆꯥꯔꯖ ꯂꯤꯒꯦꯜ ꯑꯦꯐꯤꯌꯔꯁ MD ꯋꯥꯍꯤꯗꯨꯔ ꯔꯍꯃꯟꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯗ ꯃꯃꯤꯡ ꯂꯩꯔꯝꯕ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯈꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯂꯣꯟꯂꯨꯞ 𝐾𝐶𝐵 ꯒ꯭ꯔꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅꯁꯨ ꯃꯁꯥ ꯅꯥꯟꯅ ꯐꯖꯅ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯀꯦ ꯃꯧꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯁꯤꯟꯐꯝ ꯑꯃ ꯆꯠꯄꯒꯨꯝꯅ ꯊꯣꯛꯂꯛꯇꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯏꯅꯦꯃꯤ 𝐾𝐶𝐵 ꯒ꯭ꯔꯨꯞꯅ ꯊꯤꯖꯤꯟꯕꯗ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯀꯌꯥꯅ ꯐꯥꯎꯕ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯜ ꯈꯔꯅ ꯃꯟꯇꯤꯛꯅꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯅꯝꯊꯦꯛꯅꯕꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ, ꯃꯦꯁꯦꯖ ꯑꯃꯗꯤ ꯑꯣꯗꯤꯑꯣꯁꯤꯡ ꯃꯤꯌꯥꯝꯅ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯏꯅꯦꯃꯤ 𝐾𝐶𝐵 ꯒ꯭ꯔꯨꯞꯇ ꯁꯤꯟꯅꯔꯛꯄꯗꯒꯤ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ꯫ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯇ꯭ꯔꯒꯗꯤ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯑꯣꯗꯤꯑꯣꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯌꯧꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯛꯅꯕꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯨꯞ ꯑꯁꯤꯅ ꯁꯦꯝꯈꯤꯕ ꯇꯤꯝ ꯑꯁꯤꯗ ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁꯤꯡꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯌꯧꯍꯜꯂꯒꯅꯤ, ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒ ꯆꯥꯟꯅꯅ ꯆꯩꯔꯥꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ 𝐾𝐶𝐵 ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯟꯊꯥꯡ ꯊꯥꯕ ꯃꯤꯇꯩꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫
Security Force Singna Nambol Police Station na konba Laymaram Uyok Ching Amadi Aigizang da Thiva Humagi Tavak Jotabada Kutlai Kaya Fagat Bangam Kray Fagat Laba Kutlai Singadudi .303 Rifle Ama .303 Sniper Ama SBBL Gun Ani 36 Hand Grenade Ama Detonator Ani 40 mm Latot Grenade Ama Number 80 WP Grenade Ama Tear Smoke Grenade Ama Stem Cell Normal Ahum Tear Smoke Cell Soft Nose Ama Anti-Riot Rubber Bullet Ani 3-way Tear Smoke Grenade Anini Pirasi Mangal Mahiroi Singda Hiriba Academic Campaign Gi Makada Manaba Kunai Ama Sem Nabagi Pandamda Government Amadi Private Institutions Sing Yang Silagani Haina Manipur Youth and Students Union na Fongdorakli Maisugi President Wahengbam Tanu Chanuna Thadrokpa Cherol Amada Inkumza Lisngani Subna Kunhumdoi May Tang Ahumdagi Oirakliba Tangdu Leita the Bafibam Asina Maram Ojina Mayum Makai May Thadok Pikraba Masagi Mayum Thadokuna Lanzana Roktuna Relief Camp Singda Chongsafam Lauduna Ladiba Imung Kayagi Mahiroi Sing Tongan Tonganba Mahiloi Sang Kayana Lemna Mahitam Hanabagi Taurang Paikat Labasu Mahiloi Sang Karana Fee T the Bayari Habigi Wafam Amadi Mahiroi Singdagi admission fee Launaba Honabagi Tawung Makatana Taubida Naba Manipurgi Naha Amadi Mahiroi Singi Apunba Luf Maisuna Mari Lenaba School Authorities Singi Mafamda Apple Toropaga Lunina Education Department Amadi Mari Lenaba Authorities Singna Relief Camp te Ladiba Mahiroi Singi Awat Apayeng Sinbinaba Amadi Mahitambada Changba Mari Lenaba Potlam Sing Matam Chana Yentok Binabasu Maishuna Makatana Gerald Asida Apple Torakli District Football Association DFA Thawalgi Mijing Makada Mangal Foundation Maipakpi Organizing Committee na City Club ka Kusam Naraga Sinduna Mamangta April gi tang kuntaretagi Tim Kuntrani Toina Group ni Pantok na Kaidoktuna Hairok Part 2 Litan Makongda Leiba City Club ki Playground da Chatarakiba 3rd Maipakpi Memorial Trophy 2025 9A Side State Level Men's Open Football Tournament King Asisana Kiba Match da MFCC Wangzing na PKFC Sektabu Ahum Sinoda Amadi Endeavour FC Wangzing Amadi 786 AC Kairanga Ani Chanaduna Draw Cheki Arabada Maraba Pau Amuhana Pizari Spearkovski Makada Leiba Assam Rifles Unit na Operation Chatabada Khut Thokna Badagi Lalhoba Tarasi Kray Indus Water Treaty Tingzinbagi Matangda Amukhanna Khananaba Pakistan na India da Taksila Kray Northeast Window na Sandok Sari Benamidangi Pau Matang Sidaloi Sari Ying Tabriba Singbu Amuka Hanna Chan Mabamna Kurumjari Aigiming Harsita Taldam Ayla The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions.
Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani. Nail it Imphal Akampad Laklima Session 2025-26 की ओइना admission होजरे. Courses offered are MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, Diploma in Computer Science and Engineering DCSE, Diploma in Electronics and Communication Engineering DECE, PGDCA, O-Level IT and CHMT. Courses singa sigi apply to be last date na 20 May 2025 to oigani. Scheduled caste amadi scheduled tribe students ki oina free course oijigani. Screen the picture riba QR code natraga link asida natraga 8132062261 da ngashima contact tobiratuna kanaba shingasi lobiho. Uzbekistan ki Fergana city dani high city city laiba government ki medical college amani Fergana Institute of Public Health high college ki magi main campus ti sina taba tongan ba campus mayam amasu leiri haba tare magi hospitals mayam ama lei ado magi sigi main campus se mayam mijing taminazi masi government college ni more than 1000 student obviously they like tami ado Manipur ki oina batch ani haba tare ahan ba batch ani akoi Fergana Institute of Public Health leire first year student amadi second year student mayam ama masi tongan hostel singa leirega mahiru kya ama like tami manung sida kai kai features of the opportunity leira ma yam phajabagi atu yam phawgi popular oibagi yam reason khara lei ahamada world gi khwai maming chatpa culture singi manung da amu oiba Amir Taimur ki capital se samakan sida oigi masigi matakta mafam sida yamna magnificent oiba iconic monument mayam ka 14th century ki matam da semkalappa monument mayam ka asisu lengdana stain torga lei haribo monument sing singi manung da Registan habasi panbe Registan ji gi model lo ga haibi university ne kane base Registan ji theology ki university ama adigi then Islamic theology ki university ama then philosophy ki university ama almost modern science ki university ama ahumak se mamai sida lei sumaina lei adugi mawung lo ga mafam sida nigat ne sigi university ki campus su aduga haribo mafam si aduga matik phajaba haitare masida makha kaya ki lei myam masale aduga city itself se adomna lakiyagadi adomna pudoi se garden nam nu meba but hosik city winter season ni aduga minus ta chatpa hosik degree se aduna hosik ti lei na mana sate khar di sate ko adu hosik high funzi ma export to minasi aduga hosik nei ba ai no university se city university university mo dena finally public university se manda amasu ko top university mani I university is not just to be Uzbekistan ki doctors doing to na kona male ni tonga ton country sin de mafam sida medical tambalai PG courses sing am MBBS courses sing tambalai mang uzi me students me amani Pakistan India Turkey Iran ton country me am de mafam sida medical tambalai ko adu na tana India ke manu de ko north tegi bhairoi me am su mafam sida medical tami even Manipur su mahiro me kaya ama mafam sida medical tami aduna mafam se nuai ba yam phajaba mafam aduga yam historic oiba adu mafam mu oi mafam sida like tam bagi tonga tonga nuai ba mau me am legani ma have explored to minaji masida nataba university sig manu from facilities me am ma hostel ki features adigi sida lei opportunities me am do me am chat me am internet
degree certificate baccalaureate 1930 and 35 batch Institute Samarkand Institute Ada magi syllabus se Medical Council of India ka su yam institution na bahai tare ko community medicine jaga ra kar work to roga Where from? Basically from India was part of it. Uttar Pradesh. So do you know Manipur? Oh yes.